Imphal East District Lamlai Kendragi Manung Channa Lairiba Sabungkhok khunou Santi khongbal amadi Thamnapokpi nachingba mafamsingda kuki militant singna landarakpa leptari ngarangsu yangangpokpi uyok sing sangaran amadi pi faimol nachingba mafamsingdagi kuki militant singna nongmai kapsin lakhi hairi thodok asi ngarang numidang pung 10:10 rom taba matamda kuki militant sing aduna hairiba chinga naknana lairiba maitai khul sing asida afaba makalgi khutsu khutlai sizinaduna nongmai kapsin lakpa haurakibani kuki militant singna nongmai kapsin lakpa aduda mafam aduda lairiba security force singna khut handuna nongmai round kaya kapadagi kuki militant sing adu makhatana nongmai kaplakhide hairi thodok aduda mafam adugi miyoi sing asok apan yaukhiba leite ningsingba yabadi haukiba numit kharanigi mamangdasu Thamnapokpi mamang alu lokol haina khangnaba mafam amada kunja singna laugi thabak suringaida kuki militant singna chingdagi nongmai kapsin lakpadagi thabak subada sizinaba khutsu khutlai lau yainaba machine yauna hundoklamlaga chenarakraba matung Yangangpokpi police ki team amadi central force singna akanba cheksin thorang lokhatuna laugi thabak suhankhibagi thodok laikhrabani